James Sonyꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨ ꯐꯠ ꯐꯠ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯅꯪꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯅꯪꯅ ꯑꯗꯨ ꯈꯨꯝꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯏꯕꯦꯝꯃ ꯁꯣꯅꯤꯗꯨ ꯁꯥꯎꯅ ꯃꯥꯅ ꯈꯨꯝꯕꯁꯨ ꯑꯩꯅ ꯈꯨꯝꯕꯁꯨ ꯆꯞ ꯃꯥꯟꯅꯩꯌꯦ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯅꯪꯒꯤ ꯖꯦꯝꯁ ꯁꯣꯅꯤꯒꯤ ꯋꯥꯗꯨꯗ ꯀꯔꯦꯝꯅꯅ ꯏꯕꯦꯝꯃ ꯃꯤꯒꯤ ꯃꯄꯨ ꯂꯩꯔꯕ ꯃꯤꯁꯤꯗ ꯅꯪ ꯈꯜꯂꯤꯗꯣ ꯀꯩꯅꯣ ꯀꯥꯟꯅꯔꯣꯏꯀꯣ ꯁꯣꯅꯤ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯃꯤ ꯎꯁꯤꯠꯇꯕꯩ ꯃꯑꯣꯡꯗ ꯄꯨꯟꯁꯤꯕꯒꯤ ꯈꯨꯗꯥꯡꯗꯒ ꯀꯣꯜꯂꯒ ꯖꯦꯝꯁꯇ ꯀꯔꯦꯝꯅꯔꯛꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨꯗꯣ ꯑꯩ ꯑꯣꯏꯖꯔꯕꯗꯣ ꯖꯦꯝꯁ ꯄꯨꯟꯁꯤꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦꯗꯣ ꯇꯧꯔꯦꯅꯦ ꯏꯕꯦꯝꯃ ꯁꯣꯅꯤ ꯄꯨꯟꯁꯤꯕꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯄꯨꯟꯁꯤꯕ ꯀꯩꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ ꯉꯁꯥꯏꯗꯒꯤ ꯖꯦꯝꯁꯅ ꯉꯥꯡꯉꯤꯁꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯀꯩꯒꯤꯅꯣꯕ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯁꯤꯟꯅꯔꯛꯏ ꯖꯦꯝꯁ ꯀꯔꯦꯝꯗꯅ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯔ ꯈꯔ ꯈꯪꯕ ꯐꯩ ꯏꯕꯦꯝꯃ ꯄꯨꯟꯁꯤꯕꯗꯤ ꯏꯆꯟ ꯂꯥꯏꯖꯒꯤꯅꯦ ꯄꯨꯟꯁꯤꯕ ꯖꯦꯝꯁꯇ ꯁꯥꯎꯅ ꯀꯩꯅꯣ ꯚꯥꯏ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩ ꯉꯁꯥꯏꯗꯩ ꯁꯨꯝ ꯇꯥꯒꯦꯅ ꯇꯥꯕꯅꯦ ꯅꯪ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯖꯦꯝꯁ ꯑꯃꯗꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩꯗꯨꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯖꯦꯝꯁ ꯄꯨꯟꯁꯤꯕꯗ ꯚꯥꯏ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯄꯨꯟꯁꯤꯕ ꯁꯥꯎꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯍꯥꯏꯗꯣ ꯇꯥꯒꯦꯅ ꯇꯥꯕꯅꯦ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕꯗ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯖꯦꯝꯁ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕꯗ ꯏꯕꯣ ꯑꯩ ꯊꯤꯡꯗꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤꯅꯦ ꯆꯝꯅ ꯍꯪꯕꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯖꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯗꯨꯗ ꯑꯃꯁꯤꯗꯤ ꯅꯪꯅ ꯄꯟꯕ ꯌꯥꯈꯤꯗꯕꯗꯨꯗ ꯍꯪꯕꯅꯦ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯚꯥꯏ ꯅꯪ ꯂꯦꯡꯈꯤꯕꯅ ꯐꯔꯅꯤ ꯖꯦꯝꯁ ꯁꯥꯎꯅ ꯅꯪꯒꯤ ꯅꯆꯤꯟꯃꯛꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯉꯝꯂꯕꯀꯣ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯄꯨꯟꯁꯤꯒꯤ ꯃꯔꯤ ꯇꯠꯅꯔꯕꯅꯤ ꯄꯨꯟꯁꯤꯕ ꯁꯥꯎꯅ ꯅꯋꯥ ꯂꯧꯗꯦ ꯅꯪꯒ ꯇꯤꯟꯅꯔꯁꯨ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯁ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯛꯏꯁꯤꯕꯣ ꯌꯥꯔꯦ ꯇꯣꯛꯅꯔꯣ ꯃꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯖꯦꯝꯁ ꯄꯨꯟꯁꯤꯕꯗ ꯋꯥꯔꯧꯅ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩ ꯅꯉꯣꯟꯗꯗꯤ ꯋꯥꯔꯧꯗꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯈꯤꯕꯗ ꯑꯗꯨꯕꯨꯅꯦ ꯏꯇꯥꯎ ꯀ꯭ꯋꯥꯛꯇ ꯋꯥꯍꯣꯡ ꯃꯇꯨ ꯊꯦꯠꯂꯒ ꯀꯩꯗꯧꯅꯨꯡꯗ ꯋꯥꯍꯣꯡ ꯑꯣꯟꯕ ꯌꯥꯗꯕꯅꯦ ꯅꯪꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯅꯇꯥꯎꯕꯨ ꯅꯤꯡꯁꯤꯡꯉꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯦꯝꯁ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯃꯔꯨꯞ ꯑꯃꯗꯨꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯄꯨꯟꯁꯤꯕꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯏꯇꯥꯎ ꯀꯣꯟꯅ ꯄꯨꯜꯂꯁꯦ ꯍꯜꯂꯝꯃꯒꯦ ꯁꯣꯅꯤ ꯀꯦꯠꯁꯤꯟꯅꯔꯒ ꯄꯨꯟꯁꯤꯕ ꯅꯪ ꯑꯁꯤꯒꯤ ꯃꯤꯁꯦ ꯄꯨꯜꯂꯅꯨꯀꯣ ꯍꯣꯏꯁꯦ ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯁꯣꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ ꯍꯥꯏꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯦꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯗꯣ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯍꯣꯏ ꯍꯜꯂꯁꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯥꯏꯖ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯌꯦꯡ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯃꯥꯒꯤ ꯗꯗꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯤꯅ ꯃꯥ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯇꯨꯝꯄꯨꯛ ꯇꯥꯁꯤꯟꯗꯨꯅ ꯑꯌꯤꯡꯕ ꯃꯥꯏꯀꯩ ꯑꯃꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯦꯝꯕꯤ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯐꯝꯂꯤꯕ ꯂꯥꯏꯖꯕꯨ ꯎꯔꯗꯨꯅ ꯑꯦ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩꯅ ꯉꯁꯥꯏꯗꯩ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣꯅ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯦꯝꯕꯤꯅ ꯀꯧꯔꯛꯄꯗꯨꯗ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯂꯦꯝꯕꯤ ꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯇꯩꯊꯣꯛꯏ ꯂꯦꯝꯕꯤ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ ꯂꯥꯏꯖ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ ꯅꯪꯕꯨ ꯁꯤꯗ ꯂꯥꯏꯖꯅ ꯁꯨꯝ ꯐꯝꯃꯤꯅꯦ ꯅꯪꯁꯨ ꯂꯥꯛꯑꯣ ꯐꯝꯁꯦ ꯂꯦꯝꯕꯤꯁꯨ ꯂꯥꯏꯖꯒꯤ ꯅꯥꯀꯟꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯛꯏ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯜꯂꯒ ꯂꯥꯏꯖ ꯅꯪ ꯌꯥꯝ ꯈꯟꯖꯤꯜꯂꯕꯣ ꯅꯪ ꯀꯞꯄꯤꯔꯣ ꯂꯥꯏꯖ ꯂꯦꯝꯕꯤꯒꯤ ꯋꯥꯍꯪꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯝꯕꯤ ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯗ ꯑꯗꯣ ꯏꯕꯥꯅꯤ ꯍꯌꯦꯡ ꯆꯠꯈ꯭ꯔꯅꯤꯀꯣ ꯆꯠꯂꯗꯣꯏꯅꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯕꯒ ꯑꯃꯨꯛ ꯂꯥꯛꯇꯣꯏꯁꯤꯗꯤ ꯑꯗꯨꯒꯤ ꯀꯞꯄꯤꯔꯣ ꯂꯥꯏꯖ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯝꯕꯤ ꯏꯕꯥꯅꯤꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯒ ꯍꯧꯖꯤꯛꯀꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦꯀꯣ ꯂꯦꯝꯕꯤ ꯂꯥꯏꯖꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯗꯨꯅ ꯁꯦ ꯀꯩꯁꯨ ꯈꯜꯂꯅꯨ
ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯁꯤꯗꯤ ꯂꯥꯏꯖꯥ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯂꯥꯏꯖꯥ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯑꯀꯣꯏꯕꯗ ꯌꯦꯡꯂꯗꯨꯅ ꯃꯥꯒꯤ ꯗꯗꯥꯅ ꯃꯉꯣꯟꯗ ꯍꯥꯏꯕꯁꯤꯡꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯎꯔꯤ ꯇꯟꯖꯥꯗꯨꯗ ꯕꯤꯅꯥ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯍꯩꯕ ꯅꯣꯏ ꯑꯅꯤꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯌꯦꯟ ꯂꯩꯔꯨꯔꯣꯗꯅ ꯉꯁꯥꯏꯗꯩ ꯀꯧꯕꯅꯦ ꯂꯦꯝꯕꯤꯅ ꯍꯣꯏꯅꯤꯅꯦ ꯂꯩꯔꯨꯔꯒꯦ ꯂꯥꯏꯖꯥ ꯂꯥꯛꯑꯣ ꯗꯨꯀꯥꯟ ꯊꯣꯛꯎꯁꯤ ꯂꯥꯏꯖꯗꯤ ꯄꯨꯕꯤꯔꯨꯔꯅꯨ ꯃꯈꯨꯠ ꯑꯁꯣꯛꯄꯁꯤꯒ ꯅꯨꯡꯉꯥꯏꯔꯔꯣꯏ ꯂꯥꯏꯖ ꯇꯞꯅ ꯅꯤꯅꯦ ꯌꯥꯅꯤꯌꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯦꯝꯕꯤ ꯃꯊꯟ ꯆꯠꯄ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯅꯤꯅ ꯆꯠꯂꯨꯔꯒꯦ ꯕꯤꯅꯥꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯆꯠꯃꯤꯟꯅꯔꯨꯔꯣ ꯅꯤꯅꯦꯁꯨ ꯆꯥꯛ ꯏꯁꯤꯡ ꯀꯩꯀꯥꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯁꯦꯝꯕ ꯁꯥꯕꯗꯣ ꯂꯦꯝꯕꯤꯅ ꯍꯣꯏ ꯀꯦꯖꯤ ꯑꯃ ꯂꯩꯔꯛꯑꯒꯦꯀꯣ ꯅꯤꯅꯦ ꯍꯣꯏ ꯍꯣꯏ ꯅꯪ ꯊꯣꯛꯄ ꯂꯩꯔꯛꯑꯣ ꯅꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯈꯜꯂꯒ ꯅꯣꯏ ꯅꯇꯩ ꯐꯖꯕꯗꯨꯁꯨꯅꯦ ꯉꯁꯥꯏꯗꯩ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯂꯦꯝꯕꯤꯅ ꯃꯥꯏ ꯂꯥꯛꯆꯔꯅꯤꯗ ꯅꯤꯅꯦ ꯆꯠꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯖꯥ ꯂꯥꯛꯑꯣ ꯆꯠꯁꯦ ꯕꯤꯅꯥ ꯃꯉꯣꯟꯗ ꯂꯦꯞꯂꯒ ꯃꯊꯟꯗ ꯁꯣꯜꯍꯧꯋꯤ ꯐꯅ ꯐꯔꯝꯕ ꯏꯆꯥꯅꯦ ꯍꯟꯗꯛ ꯍꯣꯡꯂꯛꯏꯁꯤꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯍꯟꯗ ꯍꯜꯂꯛꯈꯤꯁꯅꯨ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦꯕ ꯍꯦ ꯍꯦ ꯉꯥꯡꯗꯅ ꯕꯤꯅꯥ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯁꯨ ꯃꯅꯥꯛ ꯅꯛꯄ ꯑꯗꯥꯏꯗ ꯂꯩꯕ ꯆꯤꯀꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯝꯕꯤꯅ ꯀꯀꯥ ꯆꯤꯀꯟ ꯀꯦꯖꯤ ꯑꯃꯇ ꯄꯤꯕꯤꯌꯨꯕ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯂꯦꯝꯕꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯖꯥ ꯅꯪ ꯀꯩꯀꯩ ꯄꯥꯔꯠ ꯆꯥꯅꯤꯡꯒꯦ ꯑꯩꯗꯤ ꯏꯌꯥ ꯌꯥꯏ ꯅꯪꯒꯤ ꯆꯥꯅꯤꯡꯕ ꯈꯜꯂꯣ ꯆꯥꯅꯤꯡꯉꯣꯏ ꯅꯪ ꯑꯗꯨꯗꯤ ꯐꯔꯦ ꯁꯤꯠ ꯑꯃꯒ ꯂꯧꯔꯨꯁꯤꯀꯣ ꯂꯥꯏꯖꯅ ꯀꯦꯖꯤ ꯑꯣꯟꯕꯗꯣ ꯑꯗꯨꯝ ꯌꯥꯎꯍꯜꯂꯣ ꯌꯥꯝ ꯌꯥꯝꯅꯤ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯏꯕꯦꯝꯃ ꯀꯩꯀꯩ ꯍꯥꯞꯄꯣꯕ ꯀꯀꯥ ꯁꯤꯗ ꯑꯃꯒ ꯍꯥꯞꯄꯤꯌꯣ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯌꯥꯔꯕ ꯀꯀꯥ ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯦ ꯑꯅꯤꯗꯨ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄꯒꯤ ꯒꯥꯔꯤ ꯆꯤꯟꯈ꯭ꯔꯕ ꯃꯔꯛꯇꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯄ ꯍꯧꯋꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯗ ꯒꯥꯔꯤ ꯑꯃ ꯃꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯈꯥꯝꯖꯤꯜꯂꯛꯏ ꯑꯅꯤꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯏ ꯂꯥꯏꯖ ꯅꯨꯄꯥꯗꯨꯕꯨ ꯎꯕꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯁ ꯂꯦꯝꯕꯤ ꯆꯠꯂꯁꯤꯂꯣ ꯀꯣꯔꯧꯅ ꯉꯥꯏꯈꯣ ꯐꯖꯕꯤ ꯑꯩꯅ ꯅꯪ ꯊꯤꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯀꯥꯏꯗꯕꯨ ꯂꯣꯠꯂꯤꯅꯣ ꯁꯨꯡꯊꯦꯡ ꯍꯦꯛ ꯊꯦꯡꯅꯗꯦ ꯌꯥꯝ ꯍꯩꯅ ꯂꯣꯠꯂꯤꯅꯦ ꯅꯪꯗꯤ ꯁꯅꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨꯁꯤꯗꯤ ꯀꯃꯥꯏ ꯇꯧꯗꯅ ꯂꯣꯠꯂꯤꯅꯣ ꯂꯥꯏꯖ ꯂꯦꯝꯕꯤ ꯑꯅꯤꯗꯨ ꯊꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯀꯣꯔꯧ ꯃꯈꯨꯠꯇꯨ ꯁꯠ ꯇꯤꯡꯊꯣꯛꯑꯒ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯤ ꯉꯥꯏꯈꯣ ꯂꯥꯏꯖꯅ ꯅꯨꯡꯗꯥꯡꯁꯤꯗ ꯌꯥꯝ ꯐꯖꯗꯦ ꯑꯎꯕ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯠꯇꯅ ꯈꯟꯅꯤ ꯍꯟꯗꯣꯛꯑ ꯆꯠꯀꯦ ꯀꯣꯔꯧ ꯃꯆꯤꯟꯒꯗꯨ ꯍꯥꯏꯔꯞ ꯆꯤꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯝꯃꯣ ꯅꯠꯇ꯭ꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯂꯥꯏꯖ ꯁꯥꯎꯔꯞ ꯇꯧꯅ ꯄꯥꯎꯈꯨꯝ ꯀꯔꯤ ꯀꯔꯝꯕ ꯄꯥꯎꯈꯨꯝꯅꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯈꯤꯕ ꯀꯨꯏꯔꯦ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯖꯩ ꯍꯟꯗꯣꯛ ꯆꯠꯀꯦ ꯈꯪꯅꯕ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯑꯩꯅ ꯅꯪ ꯄꯥꯝꯃꯦ ꯅꯨꯡꯁꯤꯔꯦ ꯋꯥ ꯂꯣꯏꯔꯦ ꯂꯦꯝꯕꯤ ꯀꯔꯦꯝꯗꯅ ꯁꯣꯝꯒꯤ ꯃꯥꯏꯗꯨꯕꯨ ꯑꯗꯨꯛ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯗꯨꯕꯨ ꯀꯔꯤ ꯆꯥꯒꯦ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯀ꯭ꯔꯤꯝ ꯇꯩꯕꯤꯒꯦꯕ ꯑꯩꯁꯨ ꯈꯤꯇ ꯇꯩꯖꯒꯦ ꯁꯅꯥꯅ ꯁꯤꯗꯤ ꯌꯥꯝ ꯀꯥꯛꯏꯅ ꯈꯨꯄꯥꯛꯁꯤꯅ ꯅꯃꯥꯏ ꯐꯖꯕꯗꯨꯗ ꯄꯥꯛ ꯂꯥꯎ ꯅꯞꯁꯤꯜꯍꯧꯔꯦ ꯄꯦꯃ ꯂꯦꯝꯕꯤ ꯁꯥꯎꯅ ꯁꯦ ꯊꯥꯔꯛꯎꯅꯦ ꯁꯦ ꯊꯥꯔꯛꯑꯣꯕ ꯅꯃꯥꯏꯁꯤꯡꯗꯣ ꯅꯊꯨꯟꯗ ꯄꯥꯟꯕ꯭ꯔꯥ ꯑꯗꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯗꯨꯕꯣ ꯅꯁꯛꯁꯤꯡꯗꯣ ꯃꯤꯡꯁꯦꯜꯗ ꯈꯔ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯅꯨꯄꯤꯅ ꯄꯥꯝꯍꯟꯒꯦ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯂꯦꯝꯃꯣ ꯁꯛꯇꯥꯗꯤ ꯁꯥ ꯂꯥꯏꯖꯅ ꯑꯁ ꯌꯥꯔꯦꯕ ꯂꯦꯝꯕꯤ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯂꯥꯛꯑꯣ ꯆꯠꯁꯦ
ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯂꯦꯝꯕꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ꯫ ꯀꯣꯔꯧ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯗꯅ ꯇꯣꯛꯑꯣꯏꯍꯦ꯫ ꯂꯥꯏꯖ ꯍꯣꯏꯁꯨ ꯇꯥꯔꯁꯨ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯒꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄꯗ ꯄꯨꯟꯁꯤꯕ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯟ ꯀꯦꯖꯤ ꯑꯃꯈꯛ ꯂꯩꯕꯗ ꯑꯗꯨ ꯀꯨꯏꯕ꯭ꯔꯥ? ꯂꯥꯏꯖ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯦꯝꯕꯤꯅ ꯉꯥꯏꯅ ꯂꯩꯕꯩꯅꯦ ꯏꯇꯦ ꯀꯩꯅꯣ ꯈꯪꯗꯤ ꯈꯪꯗꯅ꯫ ꯄꯨꯟꯁꯤꯕ ꯁꯥꯎꯅ ꯅꯆꯟ ꯑꯗꯨꯛ ꯊꯤꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥ? ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯍꯧꯏꯗꯣ ꯑꯩ ꯎꯔꯝꯃꯣꯏ ꯁꯤꯅꯤꯅꯦ ꯍꯥ? ꯂꯦꯝꯕꯤꯅ ꯏꯇꯦ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯃꯤꯅ ꯋꯥ ꯍꯪꯂꯛꯄꯗꯨꯕꯨ ꯑꯩꯈꯣꯏꯅꯔꯣ? ꯌꯥꯔꯦ ꯅꯪ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ꯫ ꯂꯦꯝꯕꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯖ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯕꯒ ꯂꯥꯏꯖ ꯅꯪ ꯉꯥꯏꯈꯣ꯫ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯂꯝꯕ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤ꯫ ꯂꯦꯝꯕꯤ ꯅꯪ ꯆꯪꯈ꯭ꯔꯣ ꯌꯥꯔꯦ꯫ ꯂꯦꯝꯕꯤ ꯃꯇꯩꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯁꯛꯇꯥꯁꯤꯒ ꯂꯥꯏꯖ ꯀꯩꯅꯣ ꯍꯪꯉꯨ ꯑꯗꯨꯒ ꯁꯠ ꯆꯪꯂꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯂꯥꯏꯖꯅ ꯂꯦꯞꯂꯤꯗꯨꯒꯤ ꯅꯥꯀꯜ ꯆꯪꯁꯤꯜꯂꯒ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ? ꯅꯍꯥꯟꯕꯨ ꯄ꯭ꯔꯦꯝꯒ ꯐꯨꯅꯈꯤꯕꯗꯨꯅꯤ꯫ ꯀꯩ ꯍꯥꯏꯔꯛꯏꯕ? ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯆꯤꯡꯕꯥꯜꯗꯅ ꯊꯣꯞꯇ ꯅꯤꯡꯕ ꯁꯥꯕ ꯇꯧꯊꯣꯔꯛꯄꯗꯅ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ꯫ ꯂꯥꯏꯖ ꯉꯁꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯀꯥꯟꯗꯨꯗ ꯃꯥꯒꯤ ꯗꯗꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯄꯤ ꯏꯔꯥ ꯇꯞꯅ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯀꯞꯁꯤꯟꯅꯔꯛꯀꯅꯣ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ? ꯂꯥꯏꯖ ꯍꯟꯗꯛꯃꯨꯛꯇꯤ ꯄꯨꯟꯁꯤꯕꯗ ꯋꯥꯔꯧꯅ ꯑꯩ ꯗꯗꯥꯒꯨꯝꯅ ꯊꯃꯣꯏ ꯂꯦꯞꯇꯕ ꯃꯤ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯈꯟꯈꯤꯕ ꯋꯥꯈꯜ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯃꯤ ꯅꯠꯇꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯅꯪ ꯄꯥꯝꯃꯛꯇ꯭ꯔꯕ ꯑꯗꯨꯏꯅꯤ꯫ ꯂꯥꯏꯖ ꯄꯨꯟꯁꯤꯕꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ꯫